Tungi mirolgidamagta inat chatnabi amadi lining laishon yokhatpa mathau tai haina saitu kendrogi MLA Haukholet Kipgena fongdokre ngasi Kangpokpi district ki manung chana leiba Langol Lai Manaida Ramgailong Youth Club ki chahi yankai subagi Change for the Brighter Future haiba theme da pangthokhiba Golden Jubilee Celebration ki thoramda wafamasi MLA Haukholet Kipgena fongdokhibani Thoramatuda Kangpokpi district ki DC Kengo Zuringla Ramgailong village ki khulakpa di Manipuri amadi Khunbu Kathabung Kamaina athoiba mithunglen oina sarukyaki MLA na makha taraduna aikhoi nongmadi soidana sikhigani adubu tungda lehaugadoriba mirol singidamakta ina chatnabi amadi lining laishon yokhat asi ithodang amani masina aikhoigi heritage oina lehaugadoribani Change for the Brighter Future haibadi khulasida leriba potlamsing matik chahan bagoloinana chawkhat thaurangi lamda ahongba purakpa ngamba asini Housing maru oina khul asida Forest Department ki achauba wathok leiriba adu Forest Act haiba amasu leibana khunja singna mi painingai oide Ramgailong village asi chei humudra rom mafam asida khundarakpa maramna forest na hekta tanthokpa yaroi khul asigi chawkha thaurangi lamda amadi lambi sembada forest na ngasi faubada ayetpa kaya piduna lakli masi athubada loisanana bohotnagani Kangpokpi district asi masing yamlaba Kanglup kayana khundaba amadi khul yamna leiba mafam amasu oiri adubu yum tara natraga tara manga khak leiraga khul hekta sembagi thong asi toklasi khul macha sing asi punsinana bohotnarasi khunja sing nei sa ising phangdabagi awaba mayoknariba adugi matangda khulgi luchingba sing amadi PHED department yauna khanaragani haiki Thorammaduga mari leinana Kangpokpi district ki DC Kengo Zuringla na fongdokhibada naha oiriba singda leiriba haisingba sing adu losillaga thamgumsi ishwarna ishada pithorakliba magun adu losillaga thamlabadi sizinadana mangkhigani miyoiba singna haukhiba nungainadaba wakhalonda adum luptuna leiribadi ahongba chawkhatpa purakpa ngamloi wakhal lingjen manarabadi thabak khudingmakta mai pakpa ngamgani punsillaga thabak tawba haibasidagi henna afaba leite Luchingba ma haibasidi lambi khangba amadi lambi takpadu haiba mathau tai haiki Home Films Manipur gi Tarataruk Shuba Foundation de ngase film banner asigi aiba oina leiriba Ranjit Ningthauja gi pongnafam lamdam Arong Khunjau mayai lekaida ayuki pung tara taba matamda pangthokre Thoramadu saknairaba playwright Moirangthem Inau Home Films Manipur gi President Dr. S. Susila Advisor Home Films Manipur Rajmani Amadi Ayekpam Ratneshwari Goswami na athoiba mithunglen oina sarukyaki Thoramga mari lenena wangang loisingna haikibada ngasi faubada Home Films Manipurna Manipuri film chawkhan ana bohotna bada laurakiba thodang singbu sing thaki tongan ba actor singna semgat payauna masak naiba maming leiba film kaya miyamda khudol tamkiba laikre Chaliba chai asidasu miyamda khudol tamnanaba film sem sari haina Home Films Manipur gi director Khoibam Honeshwari na hairi Home Films Manipur gi film kharadang pallabada Thauri Waikhu Sukeke daning thijabi Boiton mangfre inama Tharoi ahambai mahau awaiba mapuni Mitai Maitai Bu Scheduled Tribe Lista Chalalu Haiba Demanda Maitai Pangal Scheduled Tribe Demand Committee MPSTDC na MLA Singda Memorandum Pisinduna Lakibagi Makacha Tharakpa Oina MPSTDC na ngasisu Lilong Kendra gi MLA Abdul Nasir Amadi Wangoi Kendra gi MLA Loken Dashu Memorandum Pisankre MLA Sing asina angamba thakta pangba yaba mateng pangani haina thajaba pirakhi hairi More Police, More CDO, Special CDO, amadi 5th IRB na thibuhumba ki thabak chathabada Kanglon kaina Manipur da lairamba Myanmar macha mari phagatkhre ngarang ayuk pung mari makhaidagi ayuk ki pung 8 fauba Nepali Basti More Timino village amadi ze Mondom Zang village ta verification drive chathabada Myanmaris mari adu thengnarikibani Myanmaris mari adu makhata bathabak paikhatna pakidamakta More police ta khusinakre khongthang asigidamak police team asibu chief minister Nongthombam Birena thagatpa phongdorakli Pakistan ki Peshawar da leiba mosque ta chathakiba suicide bomb da leikhidaba migi masing 58 yaukre mioi chamaga 58 na asoka pannangkre
Official singi report matung inna rescue operation chathari amadi akai atoi marakta mioi kaya lairam khagani haina thajanari bom adu ngarang nungthil police yauna masing yamlaba miyamna moxta lai khrumnari ba matamda pokhai khibani bom adu lalahulu tehrik ai Taliban Pakistan TTP na pokhai hankibani haina claim tawrakre Pakistan ki Prime Minister Shehbaz Sharif na thawong asibu condemn tawkre Manipuri cinema gi veteran cameraman ama oina matam sangna Manipur gi ching amadi tamgi film kaya camera nambi khraba Surchan Moirang them hauzik aruba anaba amana nabadagi na tadana lairakpadagi Artist Welfare Organization gi chairman oinam Samananda Maitaina miyam gi matenga loinana Guwahati da layeng bachatna naba hotnari haina fongdoragli anaba si layeng bada sel khara hena changadaba maram oiraga mateng oinenaba Kanglai Movies World ka khusamnaduna Chinese film ahanba Manipuri lolda dub tauba film ama oiriba Mangal The Bodyguard hariba film asi Lamphel gi Tantha Police Cinema Hall da lakliba February gi tang manga gi nungthil pung ani taba matamda charity show ama kapchagadauri hariba charity show asibu yengbiduna miyamna Moirang them Surchan bu support tawbiyo haina Cameraman Artist Welfare Association na miyamda appeal tawrakli Hariba charity show asigi ticket book my show da special charity show haina search tawbiraga natraga phone number 9612721023 da call tawbiraktuna akupa marol khangba yagani hairi Lampengi Tantha Police hariba policy da capture gaduriba koigi film asi organize tawbiriba si koigi Artist Welfare Organization amadi Kanglai Movies World hariba organization anis da sinjabani koigi Artist Welfare Organization amadi Kanglai Movies World hariba organization anisi gi amata ngaira pandamdi Manipur da art ka mari lainaba film sing da thabak tawriba mioi sing makoina karigumba matang matam sadana awaba tar matamda makoi da koina angamba support piba amadi art ki mari lainana thabak tawriba mioi singbo awang ba thak thamai basi koi amata ngaira pandamni maramaduna iramda masibu art chakolhanba amadi iramda masibu awang thak tapukat pa basi Manipuri miyam gi support yaudragadi masi thangmu tatana tarak tamina adugi mate ahing se ai thamoida yamna pung siba tasena ai kape ahing gida ai bi hingki sira na taga sidra sira pakanje adu ai gi isa ma khatani isa si khallaga hingeda aina kale ai wai mana bi masu ai mamang da ai jarga Tripura da laiba laning thongpu thibaki laisangda Chief Minister Nongthombam Biren na thauni jakri ngarang Tripura gi Chief Minister na Assembly Mikhal gidamak nomination file pisinbada saruk yanabagi damak Tripura da chatkhiba khongchat ki saruk ama oina laning thongpu thibagi khuya khada changjakhibani CM Biren na laisang asigi akoibada laiba lamdam tamna lekhraba Manipuri singa wari watai su sanakhi Chief Minister Nongthombam Biren na kumjali singa magachamapan marfugani panda CM Oiramba RK Jaychandra Singh na Tripura da Manipur Bhavan sananaba tamlam khiba urep uyung asi athuba matamda sananaba hotnaragani haina mahaki social media account da phongdorakli lining thau puthi bana ekhoi bu thauna pina biduna apan ba khudimak lanthoptuna ekhoi gi punsida ingtapa nungai aifa pina biba oiresanu haina CM na phongdorakli ngaragi khongchat aduda Minister L Susindro amadi BJP National Spokesperson Dr Sambit Patra su sarukyaki Meghalaya amadi Nagaland gi Assembly Mikhal gi nomination file tawba ngasidagi hauragani Meghalaya amadi Nagaland gi candidate singna February 3 fawba nomination paper thajinba yagani haina media report na hairi February 9 da scrutiny tawgani amadi nomination withdraw tawbagi aroiba numit February 10 ni state ani asigi vote February 13 ta pangthokani amadi vote masingna March ki ani da thigadabani India ki lengak asi akiba khangdaba achumbagi damakta thauna leina thabak tawba lengak amani haina President Draupadi Murmu na phongdokre wafam asi parliament ki budget session hodokpagi warol piradina phongdokhibani President na Central Hall da Lok Sabha amadi Raj Sabha ani gi apunba members sing da wangang laduna ngasi hodokhiba session aduda hojik pali balengak asina miyam gi damakta tawkhiba thabakaya singthaki Lal Hobagi Tabak Hanta Hanba, LOC Amadi LSC Jayet Nabakaya dagi Hauraga Triple Talaki Lobu Mutat Kiba Asina Pali Balengak Asi Masak Tokpa Lengak ni
हाइबा ngamle haina phongdokhi ngasi parliament session hobo numita house animakta economic survey table tawgani union budget 2023-2024 na hayeng puthokani budget session asi chaliba chahi april 3 fawba chathagani numit homfuga taruk nida sitting kunga tare leigani session asi gi ahan basaruk february 13 fawba chathagani february 13 dagi march 12 fawba Department ka mari lainaba Parliamentary Standing Committee singna demand for grants ki matang da nainagani amadi mari lainaba Ministry amadi Department sing yauna report semgani budget session asigi ani shuba saruk March 13 dagi hauduna April 3 fawba chathagani Haukiba pung kunmari da India da nauna miyo homfumanga COVID positive oire laina asina maram oiraga miyo Lising amaga chatret yankai manga da hantarakle laina asina maram oiraga laikhidaba migi masing lakh manga lising kuntra chatret nifuni laina asidagi naba fadana discharge tawkiba migi masing na koti mari lakh nifuma toi lising yankai chani marfuma panni laina asidagi ngakthoknaba vaccine kapthokiba apunba migi masing na koti chani kun lakh nifuni pan henkre malem gi oina covid laichana khwaidigi na sokalaba lebak singi manungda USA na ahan ba India na ani shubada amadi France na shubada lairi awang nongpok state ki oina Assam na ahan ba Mizoram na ani shuba amadi Manipur na shubada lairi